AR की IG सिंगी कॉन्फ्रेंस पांथोखरे इंडो म्यांमार बॉर्डर द लाकदब सिंगनबु खुदिमक थेंगनब सेम सादन लैगदबनि दिसि Assam Rifles Inspector General सिंगी कॉन्फ्रेंस ngarangdagi Silongi Light Quarter leiba Headquarters Director General Assam Rifles ta paंथोखरे Assam Rifles की Director General Lieutenant General Vikas Lakhera na sieloduna paंथोखिबा conference adura Formation Commander Singh loinana Battalions Commander Singh amazum Headquarters DGAR amadi Formation Singh Staff Officer Singh Saruyaki ngarang phawpa satakiba conference adura Lieutenant General Vikas Lakhera na force asina singnaba kyagi marakta professional conduct amadi ningthina mathau pangthunabagidama rank punamak pu thagatba phungdoki Inonaga border bu ningthina ngak sienabagi maru oiba du palladuna tungda lakadaba singnabu khudingmakidama AR na CM sadunu laigadabani haki Assam Rifles Inspector General Conference 2025 duda Assam Rifles ki capability amadi combat potential henga hananabagi matangna khananainaki Assam Rifles ki anoba generations weapon 60 amadi military gi khulai lainabigi roadmap ama siamba formation sing unit singi marakta base practice sing amaga tanaba masum force asigi mapungoina thagat hananaba honaba masum lanmi singi training amasum skill development ahenba miyeng thambagi matana kumna khanaki Assam Rifles Inspector General's Conference 2025 na commander sing force asigi combat potentials operationals preparedness amasum administrative issues sing amasum human resource management ka mari lainaba issues singi matangda kumna khananainabagi mapum ama pikhiari Samugi attack ta ama sire ama sokli Orissa gi Kalandi district ta samugi attack ta saitari khakta ngai riba nupa masa ama sikhibaga loina ma ki na nupa na sokli haina police na phungdokri police officer amana phungdokpigi matung in laikhidraba nupa masa gi maming Rabi Manchi kawi Kalahandi district ki Lanchigar block ki manungsana leiba Bijepur area dagini magnaki Rabi ngarang maki manau nupa samri sai manga loina makoi gi mayu manak leiba makoi gi labuk ta satpagi lambi de samu aduna khangudun attack torkhibani thawdo adur Rabi khutak sibaga loina maki manau nupa aduna sokhi han phungdu lodun official dun haidoki asokpad mananak bo hospital amada pukre thawdo adugi pau phongba assistant conservator of forest Narotam amadi team ga loina thawdo thokpham du satun yengsin khain so official sungduna phungdurakli Kangla Pau ki editorial ma'am na thansgi IDP sing tan bi mahut wathok ki waroisin hana purakna bokhano How keeping listening ani ke kun ko humdo gi me humdi gi illegal immigrants sin Kuki Chak-krida terrorist na Manipur gi apun basakta maseta na thugairaga separate administration na tagna Kuki singweba laibak zalingam siam na landar ki ba loikham naidaba phibam da laiti landar ki basigi mayukta haunaruba amadi hainaruba tawdana khunjami teisina lan ngak bi thawdang laro ki bedegi nakal ani gi marak tamuna bi thawdokna nakal ani gi miyoi sani gi matata khangu takta punsi bi khamnakre lanjena ba miyoi lising humfu hena lenga na hangba relief camp sing amadi khangna sana bi yum sing sangjapam lobigi mathakta asan bi yum sing na sulainari sin Kuki Chak-krida terrorist na maitegi yung kai laisangna singba sing mai thabadagi Lanjennakhre sing na masa masa gi khulamadi yum sing da hanjinduna mausa gi phibam da leiba ngamdabagi wathok leibadagi relief camp sing da leidiba IDP sing da makhoi hingbada wari sofam nopang khangdabadagi hingna sibaka asibaka pangkhakna badagi makhoi gi masa masu sing mai masing tamhan ngamdabadagi angang sing gi tunggi marai bak tamang ngamdaba phibam da leiduna awaba kongoi mayukna ribasi ko honanaba lengana honabiyo makhoi masagi mayumna hanjinduna lehana basinbiyu habigi wakat sahi ani henjilakle adobo laingana wathok asigi sapsa ba waroisin purak pangamdara laibadagi sufam nopam khangdraba hingbagi wanthok yauddraba IDP singi marakta khang mangamdabadagi masa mathanda sijaba amadi ana yek yaropadagi laikatnaba ngamdana sibigi masing hengalakpa leptri Laibaki matakta Lanjennakhre sing India government amadi state government anina laksindana waroisin purakna ba hena punna hotna minarakhiba pumba area matarakibadagi misi mina maihulang pokki loikham naidabu wathok serakta ruling MLA singi marakta lusingba sinba hotnaba amadi opposition amasum Lanjennakhre Kuki singi maikaidagi su lusingba sinba pamigi kholawgi serakta central government gi maikaidagi minister N Biren bu CM phamdagi resign tonaba pauktak pirakhibadagi thindhaba tawdana resign tawkhibadagi assembly animated suspension na PR thamduna central government state ki administration hakthengna paisinduna governor in
Council na lenga wayil gi thawgai panglakhiba sahi ama mapung phajilakadoraba phawba wathuki waroisin purakpa ngamdana lairi sahi ani helaba wathuki waroisin purakpa ngamdana lairi ngai gi serakta lenga na lanjennarakhtuna Langol da leiba quarter da sangjapam lawduna lairiba singbu mafam adu thadoktuna sakhinaba khangalakibagi wathok lairakliba siklebak thibani Langol da leiba lenga ki quarter sing da sangjapam lawduna lairiba IDP singna makoi mafam asi thadoktuna sapangamloi makoi bu tanthokadaba oirabadi masa masagi yumda hanjin hanbiyu haibagi kholaw sigi pakhum lenga na pifam thui IDP sing mayum da hanjin hanba ngamloidaba oirabadi relief camp dagi tanthokna bu hotnaroidabani makoi bu tanthokna bu honnabagi mahut wathoki waroisin purakna bu hotnabana PR lenga ki asumbu khongtang gani Manipur lenga na wathoki waroisin puraklaba matung Lanjennakhre IDP sing tanraba su masana khangna mayum da hanjakhigini Sudan gi la lakshan ngambagi wangma lalakle UN Secretary General Sudan da paramilitary force amana Darfur gi el Fesar city kudum changraba matung leba popo numita United Nations Secretary General na Sudan da thukliba la lakshan ngambagi wangma lalakle hena warning pikri Qatar the UN summit amada wangang bada Antonio Guterres na el Fesar gi matana warning piki am sumalem gi khwaidi gi phibam sokwa humanitarian crisis singi manung da ama oiraba sahi ani suraba muknaba khudakta ceasefire ma tawbi apamba phudki misam lishing hena chenpham khangdana lairi miyoi kya masju eba chinjak saba phangdana naba mas hingsa da siri aduga international humanitarian law amasum human right khongaw na piki paw aikoina lepa leitana tari haina Guterres na phongdoki rapid support force in the city man the sanki ba matung dagi paktak na mi hat pagi thajaba ya ba paw singsu tar haina ma hana phongdoki rapid support force in the city man the sanki ba matung dagi paktak na mi hat pagi thajaba ya ba paw singsu tar haina ma hana phongdoki paramilitary rapid support force na el Fesar khudum sangraba matungi mi hat pegi thabak pak sana sathari hospital amada mi samri ga yankai hena hat kre amasung kanglu manadana mi samsina target tawduna hat pa amasung sexual assault gi thabak sing sathari haina UN officials sing warning pikini haina su paw sa report tawri RSF na makoi gi miyot minai gi thabak sathabagi maral siba yaning da phongdokli adubo Lanjennakhre miyoi sing gi tamba paw sing online video sing amasum satellite image sing makoin sathabe attack sing gi sawrak masak amoli reason adu communication phatabana mar moiraga hingsa gi mapung phab saktam asing makhang mangamdri RSF na en Fesar tha taragani pan khudum chanduna thamki amasum yoi lising hienbigi chinja amasum atai mathau taba pochi phangandi Sudan the international peacekeepers sing gi thawdang ama lei haina khanbra haina hangmada Guterres naiki lan thingna ba international community amasum Sudan ga mari lenna shakti leiba mi punama adu khomjin ba mathau taen su paus na makhatana phungdukli lan thingna ba sang ba thaba ama panbatar Sudan da hen ba khulai sing changhanda ba sin haina magna haiki aikoina accountability gi mechanism sing sema mathau tai maram ni sathariba crime sing asi atuki mati akibigi masak na su magna makhatana phongdoki haidi RSF amasum Sudanese military gi marta soknariba lan asin English sing ani gi kungo humdu gi April tha gi Sudan mosetan fuairi security force khutokna ba UKNA gi kedar mari siri asokpa mana phare khunja sung Lanjennakhre haidi Lairon Chadman Minister Buddhist Total Sadang Hokri, Tongan Operation Assam Rifles na UKNA juvenile kedar ama yaona makhata na lahulup asigi kedar mga phakri Nakala maromda ngasiyuk kuntrataruk suba Assam Rifles sama Indian Army apun watimaman Sambo District ki manung chanba Khanpi village ta counter insurgency operation sataduna UKNA gi lahulup singa kuthokna lahulup asigi kedar mari hat ki bamsa nongmaina panduna soklaba kedar ama pharaba matung ahenba security force in amona district asigi manungda lairiba tongan mafam sin operation sathabada makhata na UKNA gi juvenile kedar ama yauna puna kedar manga fort pamkhri haraba kedar singa dudi Pauli land kipzen sai kuntra Kamla land sai kun gomdo el longkhel singa sai kun ga taruk thangsa wan sai taraga mari amasum thangji pau sai kuntra ga tari ne hari makoi gi security force na kusu khulai kya suri ko pata bugam ne hari security force na phara bi UKNA gi juvenile kedar do mari le juvenile police officer sin do na mathau ta legal proceedings ata bakre amasum lem hori ba kedar mari edu mathau ta ba loge ba proceedings ata na ba gi da mari le police station na mori ba hengle police station na sinakhre hari